Assalamualaikum warahmatullahi wabarakatuh. Masih video asida Qiyamat ki apikpo khudam pandamsing adugi matangda Quran amadi hadis ki mangalda panjari nomadi Qiyamat suidana laklagani haibasi miyoy punnamakna khangangmani tawbatabu Allah ki Nabi sallallahu alaihi wasallam na haidokpirammi hairiba numit adu laktringai mamangda khudam pandam khara uba fangani hariba adu insan sing ki hannaba amadi mit panghannaba ki damakta oigani insan sing gyan tahannaba ki damakta oigani hariba Allah ki Rasul sallallahu alaihi wasallam na haidok piramba apikpa Qiyamat ki khudam pandam sing adu ki manungdagi ahanbada asumna lai madudi ilma haibadi knowledge asilo khatpikigani Nabi Karim sallallahu alaihi wasallam na haidok pirammi Allah ta'ala na ilma asi miyoy basingi thabak sing dagi chingduna lawthokoi tawtabu ulama sing mula khotpikigani kadai fo haibada ulama ama fo bale raktraba matam aduda miyam na kari su khangdaba jahil sing bu makhoigi luchingpuri loina singani makhoina mahi ama tayawdana fatwa pigani masa su lamuk nagani amati atopa sing busu lamuk nangani hariba si ilma loibagi matangda nati ilma laiba miyusi loisilapagi matangdani karigumba din gi oiba wafam ama ale ilma sinda hangbagi mahota chinchatpa miyusi dagi taba hunaraklaba adu oirabati khangjillo masi Qiyamat ke khudam amani haina asumna anisubu khudamda amana singmang silakpagi matangda takpirame sahabi amana lammi ho Allah ki Rasul Qiyamat karam matamda lakani Nabi Karim sallallahu alaihi wasallam habirammi amanat sing manghalak laba adu oirabadi Qiyamat ngairo amok hangat saki amanat mataw karam na manggadagi habirak lammi thabak sing matik chada music da sinnaba matam aduda hairba asida aikoina khangjin gedabadi phamsing miyoy bagi matik chaba adugi matung ina fangbagi mahutta makhoigi sanga lanthum amati power gi mating dagi painaraklaba adu oirabati khangjillo hairiba sing asi supnagi samaj ki oiba problem nati masi Qiyamat ki khudamni ahum sub khudamda chinthiba oida bangangba paksalakpagi matangda haidokpirammi Nabi Akram sallallahu alaihi wasallam na habirammi Qiyamat ki mamangda chinthiba oida bangangba asi yamna paksalaknagani hojikki matamda chinthiba oidaba ngangba matamda ikaiba poknatre tawatadi hairiba asi yamna singba oina khanarakli achumba ngangba miyusi naitom tai atuga chinthiba miyusinguna miyamna yanai hairiba matam asi Allah ki Rasul sallallahu alaihi wasallam na takpiramna matam aduni marisubu khudamda harj haibati hatna sunabagi matangda takpirammi Nabi Akram sallallahu alaihi wasallam na haidokpirammi Qiyamat ki mamangda harj yamna hengalakani sabasina hangachaki harj hariba sikarino habirak lammi hadna sunaba haina hozaki matam asida mihar pamina mahakna hadliba sikarikino haiba fobu khangnatre amadi siriba miyoy adunasu mahapu karigidamakta hadlibano haiba khangdre adukki matik crime wangle maikei khudingmakta tuminna tabuk ama tawduna lairinge matamdabu oirabasu natraga masjidna masulinge chenu oirabasu khanghaudana nomai kapsilakpa bomlaksilakpa thoi asuna kari sukhunsinaba mara leizataba miyus thawai mangi bas pumna magasi news karnate bas pumna magasi Nabi Akram sallallahu alaihi wasallam na mangjawna haidokpiram laba wafums manga suba khudamda matam tensalakpagi matangna haidokpirami Nabi Karim sallallahu alaihi wasallam na haidokpirami matam asi tension laktriba fawba Qiyamat oiroi haina numit sing thagumna loiki aduga thasingna chahigumna loiki pungdi chapmanai tawbatabu matamda barkan amata leitre hariba asisu Qiyamat ki khudam amani taruk suba khudamda mama mapan haiba ilaktabaki matangda haidokpirammi Nabi Karim sallallahu alaihi wasallam na habirammi Qiyamat ki mamangda miyoy basing makhoigi mapana haiba ilakloi aduga makhoigi maruk pangsingdana afaba lamchat chalakani mama mapasing
पोलम अमगुम खन्नरक्लगनि अमदि दरकार लेतबा मरीसिंगुना हेना मखोई पुंसिगी मरु ओइबा ओइना खन्नरक्लगनि हारिबसिंग असि लमचट फलक्तबत नत्तना कयामत के खुदम अमनै मसिगी खुदम पांडमसिंग असि अखोइगी वखलना सागपा अमत नत्ते कुरान अमदि अल्लाहगी नबी सल्लल्लाहु अलैहि वसल्लम गे अचुम्बा वफुमसिंगनि हौजिक अखोइना अखोइगी मिट ममांगदा हारिबसिंग असि उरबा मतुंगदा अखोइना इसादा हंगदबा वहंग असि कयामत कैदौंगै लाक्लगनि हाइबा असि नत्ते तौबतदि असेंबा वहंगदि अखोइ हाइरबा नुमित अदुगिदमक्ता रेडी ओइरबरा हाइबा अदुनि वीडियो असि मथंगी पार्टा कयामत की मयाई ओइबा खुदम पांदमसिंगी मतंगदा ताक्सगनि मरम असिना अदोमना चैनल असिबु सब्सक्राइब तौद्रबा ओइरगदि सब्सक्राइब तौसिनबियु अमदि बेल आइकन ऑन तौबियु मथंगी वीडियो लाक्पगा अदोमगी फोनदा नोटिफिकेशन लाक्नबगिदमक्ता असुमना खाना वीडियो कया अमा मथंगदा लाक्लगनि।